Hello? Mangang na. Nang napami si kayo. Ay pukaktok pangamlan ni Kalabra. Ay mingon da yet papamdi. Ay nihingli ba maghaidi kanagi mo from the suyaloy. Nang nangangi mayam si kayo mangak. Huran man nagkokto na pipa eh. Makata na ay buwahan birano. Please. Ay nang buti tamoy siya nanungsi. Ado ba huzikti ay gifire pongle. Madudi nang ay manungsi ba nati. Namtak ni. Ado di hayo. Nang marilay na rin yung pato kanano. Madu ay bunong sibagira. Numito nang ay gikoro si Torkide. Nang na adugo mo wahay na chayram laga, ay nanungay nila ito pangamgadra. Ay sunumito na koyrong dalaki. Ay buwa makatahan gano. Nung siba hay base at chapot nati. Masungtok na tatok laga, yan na bayaban nati hay base kango. Please. Tumilay ki sweetie, makokta braza tarak pagum kali. Tazaru da bawahay kaya na paring ling na magi na kong dahi tarak pada kari di paugani. Wa mata kang thok pangamlamdi mangang na makhatari. Kadore tumilay rabadi. Pila bana trahuzdi. Ay githamoy na macheta na kai khrabaso. Thamoy mabudi kai ningdi. Aduna magi thamoy do amo kai hen ningano. Nungsiba kai na base yam na wai. Aduna kanabu su mai salang ningdi. Na khoi ni thung na bo aisano. Ay na taibong mapuda ni jeri. Fare ay thamlage. Na wam ta nganglar aroi haiba ay khangli. Hawkibasingdu ningsinglaga China sum phawrai ikaibasu phawrakhi wakhal gi leinungda wahai kya ling jalai karambo wahai gi tinno he thamoi lamhinbi ngasidi maisa phanglaba natra karigino nangna aduk yamna karam chawriba kairaba thamoi dagi paithorakba maje na yubada ngasidi aigi thamoi se wayi jalakle pelaba natra hozikti Thamoy amana thamoy ani nungsiba kayam kuina bu chatkani nong manatraga nong madi ningkhai kiba tabani thamoy ama asum nasum leptana thamoy kaya na maisa langlabadi kanabuno nungsibada thaza kadori base ahingi matam oibana achikpana thoini hina maning tamlei ahing adusu tumthaba yaramdi sweetie ahing simadi mahaki wakhalda tumthaba yadana lelu tamlamlaba mali Hey nungsiba po thiri pa thamoy. Nahak cheksiloko. Thamoy kaya gi khongun lido na nungsiba gi changing tawge khallaga nuko. Thamoy macheta na kaigan. Ngasi ay na may sapang liba. Nungsiba gi may na chaktik lapagini. Ay na mama nungsiba kanada thazabigani launam chawbi. Thamoy pa na bini hay base masikhat na tana. Ay ning pagkaya na irabaso. Karibo hayro pangam kigadage mapoksi magiti adumak ningham da page China se khangdo na adumak lai ki patari nang nai banu shi batana aseba magtoirati nangi thamoy gi mai chak to lai bak phabi kana na muthat pangam bo oyoko ai gi thamoy gi ningham da page mai chak sidi adumak lingdana lehorasano masina nang banu shi page khudam oirasano Ahing mamay na naksumbido na pirang lagdatum thakre sweetie. Tarang malangi mapam amagi mihuthong amada hut pausan kiba khanghaudre. Manungduda gari dilay heklay ramni. Mahak sor sang nahon thatuna yawoli. Mangliba mahakse kanano haibadi haidok laroy. Nungsiba se nupi na hobadi yadabrane. Meeting ado ngang liba chimbal doga kolap tawriba wahay gisur. Managta pamliba mahakagtanadi kang mangamgani kari ithil piriba. Nupina bo ado ikay kang dawa. Ay dinang manushide ko. Nupagi konjel do koy thumnay. Konjel do taba kagtada irang amadi thanghanli. Aduga amuksugi ngagliba meeting ado naso inot ama oiri. Nuzagi thamoy da kari phau kiba tangdang bahay bangamloy. Maduna dum hina nungsiba phawali. Miti amalang sili aduga kot hado nangangli. Ay ba nungsi draga inaktalak liba kay gino. Ay di heloy sunate ko. Nang butim do na po bagi itikadi laysate ko. Dudi ay upang talaga phabigi khalibra. Kay daw bay phadori ba ay dia. Itong da ko'y tantan na handoy ni. Adoiradi chindringi da hana faurage mase
มังลานกีมือทงตะกี้พันจงโทรอีมังเสภาษณะมังจะพอสังเจตระบันีตอริบะยาวันบัดสุรมีกีโมบายดอเลยไม่ได้ตาคิบตุดามังลานปุ่งไก่สุรมิลาดมีกับโทรอีปุ่งยิงโลบัดหุ่มกับมินิทนิฟูมังอาจัดลำเลยมังลานดออยระบุสูบานักตมีกับคราดังเลยรำบัดสุรมิลากิทำมือดานงไงบกีโนดอมดิการอีมาทำดิขังเอาดีหิบในหิบนาปุ่งดิมารีมินิตรามุจัดลำเลยสมหิทัดุนาเลยบังมนักจัดุนาสุรมิลาฮักุตุนามาไม่มามิตาทกเลยอิมุงกิทับคราลอยชินบ่าวมาจานุปีเนี่ยยาหงเงินนะฮาวรกาอิมุงกิทับอิงขังลอยสินลำบัดุดายาวงักน่ะลักน่าเรกิขันน่ะมาม่านให้รีอิสาบุมังตะกันนาอุรมเกตุงบกยาดรบโรยาหวยามเงินลีดังไงสิดีจ้าเซโหนายานุปาดละอากาหดอกปิรามีนอเพชรก็สตอรมีอันดูกจากคมจังเกรสากระโดมุกตะลนโทรองสิดิอิมาสุทับครยามิโกอิมาเดียดมทับยามาเลยระดูบุครสุงันจัดปิโยนงพาดกสุเนียวให้มามตัวหน่อยนะสุงันตาละโอหายรักปดยาเรปะเลมซาบิระกันนุโกง่างนังไอสุงันสิดิทับยามิโกอิมานังขักตันติอิสากิทับตียามบันีขังกิดาอิมาสูลายริกปารีนี่ให้ดูนะเทเบิลดับพัมละกับปุงอันยาหุ่มกะรีตัวระกันเลยให้บสูอิมาดิลอยนะขังกิโกเฮ้เฮ้นังนามิโตทักกันนุกอยเบมานุปีกิปุนสิยามลูบันีนุปีกิของทางดีอัตาวบนนุงมาทักตันนี้ละกะจัดปกจักมานาบันีโกคงเน็ตพัมอวยดิบันนุงดูนะกะริกุมบลุบทักขิบะทกละบดีอดุนันเน่เจ็กซินบายบสีนุปีไอคุยกิดีใจงากนี่ให้บสีเกากันนุโกไอสุลอยนะขังยี่บะอิมานะปกลีบมาจานะโบปังนมนะปองนะบรอว่างางนะจามันนะฮับจิลลีตันจาดุตมาป้าอิโบฮัลนะกะรีวารีโนเน่นามานะจานะสานรีบดูโบสุรมิลานะบ้าเนี่ยอนุปาโดมาสักภาษาบมาคันลูไฮรีบอิมานะนามาภาษาบได้ยาวเงาซะบันีภาษาบปานมันดนะเนี่ยอธิบนาป้าเองวันเดคุดีที่รีบสินีมาป้าได้ใกล้บักขังจะวิโดมาการสัมทระอีก็อิโนบ้านะให้สิบ่ไอ้สวดที่บรรลุปาดคุดีที่ด้วยหรอยำกับนี่ไงดีเฮ้ยขดังทัดได้ไงเดเนี่ยสากระโดปาทับขังรอยนังอิบูฮัลกินไอต้มปกจะบีมาจานปีนี้สุรมิลาอสุกิมาติกนุงซีนากีนทำจริบะให้นิงบัวสุดงงังนาดุนาพากีตงเนฮาราวน์เลยบะเสอิมุงสิกิจัดนบีอามันนีปิกลิงไอเดกิฮาวนาอปามาปอสักอามัตตาพังดนาโตคิดีมาเกปามาดูฟังจิพาวบะหัดบะเลยดับกิให้นบีเสสุรมิลากิปิกลิงไอเดกิยาวรักละบะอามันนีมาปามานะสูมาขุดนาดทินบดาปีคิดาวะโปเลยเดอดูบุมารยามกันบะมิสักอามาดีออยรังเดงางบดาลากันบะไลริกตะปุกนิงจังบะนปีอามาดีออยริสุรมิลานะไอเสงางมาจานะจัดระบดโดมาดสุกละให้รมีมาปาดอนสิลกะอมุให้เรบ้าจ้าพุทโธระเกมาปานเดเลรโมพาร์อีป้ามาปานเดเลรมกีโกให้มาปุ่งสิดิพานังกะลัมบันีน้อยเมียวัดทิ้งงนาริงไงเดเนี่ยทิ้งคริดนะตัวริสิเดียไอ้นายบีดรงสายนะโฮมาปานนังหักตะเลงทกปีโรบ้านังไงรมันนี่นะจ้าพุทโธสระเกวิจิขจลีมาดาสุมนามาดามสาวซินกีอิโบฮัลสุทับกจัดเรอินดูบุสุมาปามเดทินบีรัมเลยิมมาดอสุรมิลาขักตั้งไงฮอรีมาโคเลสัตนบกันนลอยชินลีมิงเซียลมามังเดลีบตุนะงาไซเดกีรีบดอมองตาระบรายนะตุงมังเล็กเล็กตุนยิงีมองตารีพัซริไฮบมาซานยาซรามาเลเบกตุไประกาอิมุงดีทอรีอาสมนโคเลสไมเกย์ปังลีแคมปัสเจนกัมโดรีท้าสตกมานาบีอามันนี่กับปุ่นนาพัมดุนะสุรมิลาลักปังไงรมีโรชันนะจังสิลักตุนะไอ้คุยสุรมิดีอุดินะคอเลสลาอร่อยดรองท้าสเดบกะรีให้บีกะดาวโนนังงูดหายกะดาวนัดติดาไอ้คุยดหายรีเดบอยระดีเกย์คุยนักตะจังบีเรอิโนสุรมิลาเลยตะบนัดทรอไซดามาซาลักจีเน่อดุดิยกซะระเกมาซาโกอินะทิ้งนะซะระเกโรชันดูจัดเครท้าสนะให้เอายามปักตะบะมีสุเลยบะซะนี่ก็อาสมนาเมนกะระฮุซันกีสุรมิลาดอไม่ท่องมากะลามนะคอเลสกิเกตตัมนะจังลีท้าสนะอาได้ค่อยอย่าหกทิ้งเลยม
ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯨꯔꯃꯤꯂꯥꯗ ꯃꯈꯣꯏ ꯃꯅꯥꯛ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯉꯟꯇꯥꯅ ꯂꯥꯛꯀꯦ ꯇꯧꯕꯅꯤ, ꯍꯦꯛꯇ ꯊꯦꯡꯈꯤꯕ꯫ ꯄꯨꯡ ꯇꯥꯔꯦ, ꯀ꯭ꯂꯥꯁ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯊꯥꯖꯅ, ꯊꯦꯡꯅ ꯂꯥꯛꯑꯒ ꯄꯨꯡ ꯇꯥꯔꯦ ꯀ꯭ꯂꯥꯁ ꯆꯪꯉꯁꯤ ꯀꯥꯏꯅꯒ, ꯅꯪ ꯃꯉꯥꯏꯔꯦꯗ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯉꯤꯁꯦ꯫ ꯍꯣ, ꯌꯨꯝꯗ ꯊꯕꯛ ꯆꯤꯟꯕꯒꯤꯅꯦ ꯈꯪꯕ꯭ꯔꯥ ꯊꯦꯡꯉꯤꯗꯣ꯫ ꯈꯪꯁꯨ ꯈꯪꯗꯅ ꯃꯥꯅ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ, ꯕꯁꯟꯇ ꯆꯪꯉꯛꯄꯁꯦ ꯊꯕꯛ ꯆꯤꯟꯕ ꯍꯧꯅꯁꯥꯅꯤꯗ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ꯫ ꯊꯥꯖꯗ ꯃꯣꯟꯁꯤꯜꯂꯒ, ꯊꯥꯖ, ꯅꯪꯁꯨ ꯅꯝꯕꯔꯗꯣ ꯀꯣꯛ ꯂꯧꯕꯤꯔꯛꯑꯣ ꯌꯥꯗ꯭ꯔꯣ, ꯃꯤ ꯑꯁꯨꯛ ꯋꯥꯖꯔꯤꯁꯦ꯫ ꯁꯨꯔꯃꯤꯂꯥꯅ, ꯅꯣꯏꯅ ꯈꯪꯕꯤꯔꯤꯅꯤꯅꯦ꯫ ꯊꯥꯖꯅ ꯑꯃꯨꯛ, ꯌꯥꯔꯦ, ꯀ꯭ꯂꯥꯁ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯐꯝꯅꯔꯕ ꯇꯨꯡꯗ ꯁꯨꯔꯃꯤꯂꯥꯅ, ꯑꯁꯤꯒꯤ ꯌꯣꯡ ꯍꯤꯔꯣ ꯃꯥꯟꯕꯁꯦ ꯀꯦꯃꯤꯁꯇ꯭ꯔꯤ ꯂꯧꯕ꯭ꯔꯅꯦ? ꯅꯍꯥꯟꯈꯩꯗꯤ ꯎꯗꯦꯅ꯫ ꯊꯥꯖꯅ, ꯁꯛꯁꯤꯒ ꯃꯤꯡꯗꯣ ꯌꯥꯝ ꯆꯥꯅꯩꯌꯦ, ꯑꯗꯣ ꯑꯁꯤ ꯉꯁꯥꯏ ꯅꯪ ꯍꯪꯉꯝꯕꯅꯤꯀꯣ꯫ ꯑꯩꯗꯤ ꯀꯩꯒꯤ ꯍꯪꯉꯝꯃꯤꯕ? ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯒꯗꯣ ꯌꯥꯝ ꯍꯩꯅꯗꯦꯗ ꯑꯩꯗꯤ꯫ ꯃꯁꯛꯇꯨꯒ ꯁꯝꯀꯛꯇꯨꯒ ꯐꯖꯔꯕꯅꯦ ꯀꯥꯏꯅ ꯇꯧꯖꯔꯤꯅꯦ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯃꯤꯡ ꯈꯛꯇ ꯍꯪꯉꯛꯑꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯈꯪꯅꯅꯕ ꯑꯝꯇ ꯁꯤꯜꯂꯛꯑꯣꯕ ꯅꯪꯕꯣ꯫ ꯀꯣꯂꯦꯖꯁꯤꯗ ꯅꯪꯕꯨ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯅꯪꯅ ꯑꯝꯇ ꯌꯥꯕꯤꯗ꯭ꯔꯤꯕ꯫ ꯃꯁꯛ ꯐꯖꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ, ꯑꯝꯇ ꯅꯥꯆꯨꯡꯕꯤꯗꯦ꯫ ꯑꯗꯨꯒ ꯀꯗꯣꯝꯗꯩꯅꯣꯕ ꯅꯪꯅ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯉꯥꯎꯁꯤꯜꯂꯨꯔꯤꯗꯨꯕꯨ, ꯑꯗꯨꯁꯨ ꯃꯁꯛ ꯁꯨꯈꯪ ꯈꯪꯕ ꯅꯠꯇꯕ꯫ ꯅꯨꯄꯥꯗꯣ ꯐꯪꯗꯕ ꯅꯔꯥꯏꯕꯛꯇꯤ ꯐꯩ, ꯅꯪ ꯏꯅꯥꯎꯄꯥꯗꯨꯒꯤ ꯑꯦꯕꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯅꯪꯅ ꯎꯠꯂꯛꯄ ꯃꯤꯗꯣ ꯌꯥꯎꯔꯝꯕꯗꯨꯗ ꯑꯩꯅ ꯍꯪꯕꯗꯩ ꯈꯪꯕꯅꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯉꯥꯎꯒꯗꯕꯗꯩ ꯑꯩꯅ ꯀꯟꯕꯤꯔꯕꯅꯤ꯫ ꯈꯪꯗꯦ ꯊꯥꯖ, ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕꯗꯩ ꯑꯩ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯅꯠꯇꯦ, ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯔꯗꯤ ꯍꯜꯂꯝꯒꯅꯤ ꯃꯤ꯫ ꯅꯪ ꯍꯣꯔꯦꯟ ꯑꯝꯇ ꯆꯠꯂꯨꯁꯣꯗꯅ, ꯅꯝꯕꯔꯗꯣ ꯂꯧꯔꯛꯑꯣꯕ꯫ ꯌꯥꯗ ꯇꯧꯔꯤꯅꯤ ꯃꯤꯅ ꯄꯤꯅꯤꯡꯗ꯭ꯔꯒꯕꯣ꯫ ꯁꯦ, ꯀ꯭ꯂꯥꯁ ꯂꯣꯏꯔꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯔꯛꯂꯒ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯈꯪꯗꯦ ꯊꯥꯖ, ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗ꯭ꯔꯥ? ꯃꯁꯛꯁꯨ ꯈꯪꯗꯕ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕꯁꯤꯅ ꯀꯩꯒꯤꯅꯣ? ꯋꯥ, ꯂꯩꯅꯥꯁꯤꯗꯤ ꯌꯧꯔꯝꯂꯦꯗꯅ ꯁꯤꯗꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯊꯨ ꯆꯦꯜꯂꯛꯂꯒ ꯁꯨꯔꯃꯤꯂꯥꯕꯨ ꯇꯥꯟꯅꯔꯛꯏ ꯔꯣꯁꯟꯅ꯫ ꯁꯨꯔꯃꯤꯂꯥ, ꯑꯝꯇ ꯉꯥꯏꯈꯣ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯍꯦꯛꯇ ꯍꯥꯏꯔꯒꯦꯀꯣ, ꯑꯥꯏ ꯂꯚ ꯌꯨ ꯁꯨꯔꯃꯤ꯫ ꯑꯩ ꯅꯪꯕꯨ ꯈꯟꯖꯕꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ, ꯁꯤ ꯍꯥꯏꯒꯦ ꯇꯧꯅꯤꯗ꯫ ꯑꯗꯨꯏꯗꯃꯛꯇꯗꯤ ꯋꯥꯔꯧꯕꯤꯔꯅꯨ, ꯋꯥꯈꯜꯗꯣ ꯍꯣꯡꯗꯣꯛꯄꯤꯅꯕ ꯍꯣꯠꯅꯕꯤꯔꯣ, ꯀꯥꯟꯅꯒꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈꯤ ꯔꯣꯁꯟꯅ ꯁꯨꯔꯃꯤꯂꯥꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯐꯥꯔꯒ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯃꯤ ꯑꯃꯗ ꯑꯗꯨꯝꯅ ꯉꯛꯆꯥꯎ ꯊꯦꯛꯄꯗꯨꯗꯤ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯗꯕ ꯐꯩ꯫ ꯐꯥꯔꯤꯕ ꯃꯈꯨꯠꯇꯨ ꯀꯟꯊꯠꯂꯒ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯁꯨꯔꯃꯤꯂꯥꯅ꯫ ꯁꯤꯒꯨꯝꯕꯁꯦ ꯃꯇꯨꯡꯗ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯦ ꯈꯟꯒꯅꯨ꯫ ꯊꯥꯖ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯔꯣꯁꯟ ꯃꯈꯨꯠ ꯈꯨꯗꯨꯝ ꯁꯨꯔꯒ ꯂꯩꯍꯧꯏ, ꯑꯗꯨꯒ ꯁꯥꯎꯅ ꯁꯣꯜꯍꯧꯏ꯫ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤꯗꯅ, ꯅꯣꯡꯃꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤ꯫ ꯈꯖꯥꯏꯗꯨꯗ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯤ꯫ ꯁꯣꯝꯗ ꯃꯉꯥꯡꯁꯨ ꯁ꯭ꯀꯨꯜꯗ ꯂꯩꯔꯤ꯫ ꯂꯨꯋꯥꯡꯅ ꯁꯨꯔꯃꯤꯂꯥꯒꯤ ꯋꯥꯔꯤꯗꯣ ꯕ꯭ꯔꯦꯛ ꯃꯇꯝꯗ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯚꯥꯏ, ꯅꯪꯁꯨ ꯃꯇꯝ ꯈꯔ ꯂꯣꯏꯅꯧ ꯀꯩꯗꯧꯔꯒꯦ? ꯏꯆꯦꯗꯨꯅ ꯁꯨꯝ ꯍꯥꯏꯔ ꯂꯩꯔꯕꯅꯤ꯫ ꯌꯥꯝ ꯍꯩꯅꯗꯦꯀꯣ, ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯅꯨꯄꯤ ꯋꯥꯔꯤ ꯇꯣꯛꯈꯣ꯫ ꯚꯥꯏ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ, ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯂꯣꯏꯅꯧ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯅꯪꯉꯣꯟꯗꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕꯅꯤ꯫ ꯃꯁꯛ ꯍꯥꯏꯔ ꯐꯖꯩ, ꯑꯩ ꯃꯤꯕꯨ ꯁꯥꯟꯅꯕꯤꯕ ꯄꯥꯝꯗꯦ꯫ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯁꯦ ꯊꯥꯡꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗꯩꯁꯨ ꯈꯔ ꯍꯜꯂꯝꯒꯅꯤ, ꯅꯣꯏ ꯆꯦ ꯍꯥꯏꯗꯣ ꯀꯣꯂꯦꯖ ꯀꯥꯔꯗꯥꯏꯅꯦ꯫ ꯀꯣꯏꯅꯅꯤꯡꯗꯕꯒꯁꯨ ꯁꯥꯔꯤ, ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯍꯜꯂꯝꯒꯅꯤ ꯀꯥꯏ, ꯅꯪ ꯏꯕꯣ꯫ ꯚꯥꯏ, ꯑꯗꯨꯃꯥꯏ ꯐꯥꯒꯤ ꯇꯥꯊꯣꯛꯀꯅꯨ꯫ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯟꯕ꯭ꯔꯥ? ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯊꯃꯣꯏꯁꯤꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯉꯁꯤꯁꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯀꯥꯎꯅꯕꯗꯤ ꯍꯣꯠꯅꯔꯤ꯫ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯚꯥꯏ, ꯀꯣꯛꯁꯤꯗ ꯂꯥꯏꯔꯤꯛ ꯑꯝꯇ ꯆꯪꯉꯣ ꯌꯥꯗ꯭ꯔꯦ꯫ ꯄꯥꯕꯨꯡ ꯍꯣꯏꯅ ꯈꯪꯈ꯭ꯔꯗꯤ ꯌꯥꯝ ꯁꯥꯎꯅꯤ, ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯀꯥꯟꯁꯤꯗ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯗꯦꯅ꯫ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯑꯅꯧꯕ ꯃꯄꯥꯡ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩ꯫ ꯃꯗꯣ ꯁꯨꯔꯃꯤꯂꯥꯅ ꯑꯣꯏꯍꯜꯂꯣ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯋꯥꯁꯦ꯫ ꯍꯣꯏ, ꯅꯪꯅ ꯃꯥꯕꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯔꯨꯞ ꯑꯣꯏꯅ ꯂꯣꯏꯅꯕꯤꯕꯁꯨ ꯌꯥꯏꯗꯅ꯫ ꯐꯔꯦ, ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯄꯤꯈ꯭ꯔꯣ꯫ ꯑꯗꯨ ꯇꯟꯗꯤ ꯇꯟꯗꯧꯔꯤꯗ ꯇꯧꯗꯣꯏꯁꯦ꯫ ꯁ꯭ꯋꯤꯇꯤꯗꯤ ꯀꯧꯖꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯉꯥꯡꯍꯣꯏ ꯂꯨꯋꯥꯡꯍꯣꯏꯗꯁꯨ꯫ ꯃꯉꯥꯡꯒꯤ ꯃꯁꯛ ꯎꯔꯒ ꯅꯣꯡꯃꯒꯤ ꯃꯩꯆꯥꯛ ꯁꯨꯝ ꯍꯥꯞꯀꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯞꯅꯔꯒ ꯃꯉꯥꯡꯒꯤ ꯋꯥꯈꯜꯕꯨ ꯍꯦꯟꯅ ꯈꯜꯍꯜꯂꯦ꯫ ꯁ꯭ꯋꯤꯇꯤꯒꯤ ꯋꯥꯈꯜꯗꯒꯤ ꯑꯅꯤꯜꯕꯨ ꯃꯃꯤ ꯁꯥꯝꯂꯛꯄꯒꯨꯝ ꯇꯧꯔꯤ꯫
ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯏꯆꯦꯜꯁꯦ ꯑꯉꯛꯄꯅꯤ ꯀꯗꯥꯏꯗꯒꯤ ꯀꯗꯥꯏ ꯇꯝꯅ ꯆꯦꯜꯂꯤꯕ ꯄꯟꯊꯨꯡꯐꯝꯕꯨ ꯂꯥꯞꯂꯤꯉꯩꯗꯒꯤ ꯎꯕ ꯐꯪꯂꯕꯗꯤ ꯋꯥꯅꯔꯤꯕꯁꯦ ꯋꯥꯔꯝꯈꯤꯗ꯭ꯔꯥ ꯉꯁꯤꯗꯤ ꯑꯅꯤꯜꯁꯨ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯂꯦ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯍꯤ ꯍꯣꯜꯂꯤꯕ ꯃꯤꯗꯨꯅ ꯍꯦꯛ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜꯁꯦ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯝꯕꯗꯤ ꯌꯥꯔꯤ ꯏꯄꯥꯛꯇꯕꯨ ꯇꯥꯗꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯅꯨꯡꯁꯤꯕꯕꯨ ꯐꯪꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯍꯤꯃꯥꯏ ꯆꯨꯝꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯅꯨꯡꯁꯤ ꯏꯄꯥꯛꯀꯤ ꯏꯊꯛ ꯏꯄꯣꯝꯕꯨ ꯃꯥꯌꯣꯛꯅꯒꯗ꯭ꯔꯥ ꯅꯨꯡꯁꯤꯕꯁꯦ ꯂꯥꯟꯐꯝ ꯑꯃꯅꯤ ꯍꯥꯏꯕꯗ ꯀꯔꯤꯗ ꯌꯦꯠꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯒꯦ ꯂꯥꯟꯊꯦꯡꯅꯔꯤꯕ ꯊꯃꯣꯏꯁꯤꯅ ꯄꯨꯟꯁꯤꯕꯨ ꯁꯤꯡꯅꯔꯤ ꯃꯥꯏꯊꯤꯔꯕ ꯀꯌꯥꯅ ꯄꯨꯟꯁꯤꯕꯨ ꯃꯌꯥꯏ ꯆꯝꯍꯜꯂꯤ ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯄꯨꯟꯁꯤꯒꯤ ꯃꯔꯥꯜꯁꯦ ꯀꯩꯅꯣ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯄꯨꯟꯁꯤꯕꯨ ꯋꯥꯍꯟꯕꯗꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯨ ꯊꯃꯣꯏ ꯈꯨꯗꯤꯡꯃꯛ ꯏꯄꯥꯛꯇ ꯍꯤ ꯍꯣꯟꯕ ꯀꯨꯝꯊꯔꯛꯄꯗ ꯑꯇꯤꯌꯥꯅ ꯇꯁꯦꯡꯕ ꯃꯇꯝ ꯏꯁꯤꯡꯒꯤ ꯂꯩꯃꯥꯏꯗ ꯃꯣꯡ ꯍꯥꯗꯕ ꯀꯥꯟ ꯈꯪꯅ ꯆꯠꯂꯨꯀꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯑꯄꯥꯝ ꯆꯥꯎꯒꯗꯕꯅꯤ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯇꯣ ꯑꯩ ꯈꯛꯇꯒꯤ ꯍꯦꯟꯅꯤꯡꯒꯗꯕꯅꯤ ꯃꯗꯨꯕꯨꯅꯤꯀꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯕꯨ ꯗꯍꯥꯟ ꯇꯧꯔꯒ ꯄꯦꯟꯊꯣꯛꯄ ꯉꯝꯂꯤꯕ ꯊꯃꯣꯏꯗꯣ ꯃꯄꯥꯟ ꯊꯣꯡꯗ ꯅꯧꯆꯔꯕꯁꯨ ꯃꯩꯁꯥꯗꯤ ꯂꯥꯡꯕꯅꯤ ꯃꯁꯤꯃꯛ ꯑꯅꯤꯜꯒꯤ ꯃꯀꯣꯛꯇ ꯆꯨꯗꯨꯅ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟꯃꯛꯅꯤ ꯌꯥꯅꯤꯡꯗ꯭ꯔꯕ꯭ꯔꯅꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯑꯅꯧꯕ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯆꯦ ꯑꯅꯤꯜ ꯀꯅꯥꯒꯤ ꯃꯪꯂꯥꯟꯕꯨ ꯑꯣꯏꯔꯨꯅꯤ ꯍꯥꯏꯕꯒꯤ ꯑꯅꯤꯜꯒ ꯁ꯭ꯋꯤꯇꯤꯒ ꯑꯃꯠꯇ ꯑꯣꯏꯅꯕꯒꯤ ꯃꯪꯂꯥꯟ ꯅꯠꯇꯅ ꯄꯟꯊꯨꯡ ꯅꯛꯅ ꯍꯣꯜꯂꯛꯂꯤꯕ ꯍꯤꯍꯣꯟꯕ ꯑꯃꯅ ꯀꯔꯤ ꯋꯥꯈꯜꯃꯛꯇꯤ ꯈꯜꯂꯒꯤ ꯍꯤ ꯍꯣꯜꯂꯝꯒꯅꯤ ꯇꯥꯟꯖꯥꯗꯨꯗ ꯃꯆꯟꯅꯨꯄꯤ ꯁꯣꯅꯤ ꯆꯪꯉꯛꯂꯒ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯃꯪꯉ ꯂꯩꯗꯨꯕꯣ ꯑꯕꯦꯝ ꯁꯤꯗ ꯂꯥꯎꯅ ꯋꯥꯔꯤ ꯁꯥꯁꯤ ꯀꯩ ꯋꯥꯔꯤꯅꯣ ꯏꯅꯝꯃꯒꯤ ꯋꯥꯔꯤ ꯃꯥꯜꯂꯤꯀꯣ ꯇꯥꯃꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯈꯪꯉꯤꯅꯦ ꯃꯁꯦ ꯑꯗꯣ ꯅꯪꯕꯨ ꯅꯅꯝꯃ ꯎꯅꯤꯡꯗ꯭ꯔꯤꯕꯣ ꯏꯁ ꯑꯩꯉꯣꯟꯗꯒ ꯊꯪꯖꯤꯟꯕꯤꯔꯛꯀꯅꯨꯀꯣ ꯄꯨꯁꯤꯟꯅꯤꯡꯉꯒ ꯀꯣꯛ ꯍꯦꯛ ꯄꯨꯁꯤꯜꯂꯛꯎ ꯀꯩꯅꯣ ꯏꯃꯥꯗ ꯍꯥꯏꯕꯤꯒꯦ ꯅꯪꯅ ꯀꯤꯔꯒ ꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪ ꯆꯩ ꯆꯥꯔꯦ ꯈꯪꯉꯨ ꯆꯥꯗꯨꯝ ꯊꯛꯎꯁꯤ ꯂꯥꯛꯑꯣ ꯇꯥꯃꯣ ꯁꯤ ꯍꯥꯏꯒꯦꯅ ꯂꯥꯛꯑꯒ ꯆꯥꯒ ꯂꯣꯏ ꯉꯝ ꯇꯥꯔꯦ ꯂꯥꯛꯑꯣꯀꯣ ꯇꯥꯃꯣ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯣꯅꯤ ꯑꯅꯤꯜꯁꯨ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯅ ꯃꯃꯤꯠꯅ ꯁꯤꯂꯤꯡꯗ ꯌꯥꯜꯂꯤꯕ ꯐꯦꯟꯗꯨꯗ ꯌꯦꯡꯂꯒ ꯂꯩ ꯁꯣꯅꯤꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯏꯅꯝꯃꯩ ꯋꯥꯈꯜꯗꯨ ꯀꯣꯟꯅ ꯈꯜꯂꯣ ꯆꯥ ꯍꯥꯟꯅ ꯊꯛꯎꯁꯤ ꯂꯥꯛꯑꯣ ꯑꯉꯥꯡ ꯅꯪ ꯂꯩꯔꯝꯃꯨ ꯈꯪꯅꯤꯗꯅ ꯅꯪ ꯁꯤ ꯍꯥꯏꯗꯨꯅ ꯃꯆꯟꯕꯨ ꯇꯥꯟꯅꯔꯛꯏ ꯁꯣꯅꯤ ꯃꯃꯥꯏ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯕꯨꯡꯅ ꯂꯥꯝꯕ ꯐꯪꯗꯅꯕ ꯂꯨꯝꯃꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯒꯤ ꯁ꯭ꯀꯨꯜ ꯂꯦꯞꯂꯤꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯅꯌꯥꯗꯣ ꯌꯥꯝ ꯍꯤꯒꯠꯂꯤꯗꯨꯅ ꯀꯩꯒꯤꯅꯣꯕ ꯆꯥ ꯑꯗꯨꯝ ꯊꯛꯑꯁꯤ ꯂꯥꯛꯑꯣ ꯈꯠꯅꯗꯅ ꯂꯩꯔꯅꯨ ꯏꯃꯥ ꯇꯥꯃꯣꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯅꯤꯀꯣ ꯅꯪ ꯅꯌꯥ ꯇꯦꯛꯅꯤꯡꯕ꯭ꯔꯥ ꯑꯉꯥꯡꯅ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯌꯥꯔꯦꯗ ꯑꯆꯧꯕ ꯅꯪꯁꯨ ꯅꯆꯟꯁꯤꯒ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯃꯦ ꯅꯪꯕꯨꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯕꯨꯡꯁꯤꯅ ꯐꯨꯗꯔꯛꯑꯗꯤ ꯅꯪ ꯑꯃꯨꯛ ꯀꯞꯀꯅꯤꯅꯦ ꯅꯈꯣꯏꯁꯦ ꯐꯅꯗꯤ ꯆꯥꯎꯔꯦ ꯍꯥꯏꯕꯕꯨ ꯑꯉꯥꯡꯗꯧꯅ ꯁꯨꯝ ꯇꯧꯔꯤꯅꯦꯀꯣ ꯑꯅꯤꯜꯒꯤ ꯏꯃꯨꯡꯁꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡꯅꯤ ꯏꯪꯅ ꯆꯤꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯑꯅꯤꯜꯁꯨ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯣꯅꯤꯅ ꯀꯣꯟ ꯐꯦꯡꯗꯣꯛꯅꯕ ꯄꯨꯁꯤꯟꯈꯤ ꯄꯨꯡ 4 ꯇꯥꯁꯤꯜꯂꯛꯂꯦ ꯑꯅꯤꯜ ꯉꯁꯥꯏ ꯃꯈꯩ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯣ ꯁ꯭ꯋꯤꯇꯤꯗ ꯀꯣꯜ ꯇꯧꯔꯛꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪꯕꯣ ꯗꯥ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ ꯌꯥꯝ ꯋꯥꯔꯕꯣ ꯈꯣꯟꯖꯦꯜꯒꯗꯣ ꯌꯥꯝ ꯄꯤꯛꯅ ꯉꯥꯡꯉꯤꯗꯨꯕꯣ ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯄꯩ ꯋꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯆꯥꯗꯅ ꯆꯠꯂꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯀꯣꯛꯁꯨ ꯉꯥꯎꯔꯦ ꯀꯩꯒꯤ ꯅꯪꯗꯤ ꯆꯥꯛ ꯆꯥꯗꯕꯤ ꯆꯠꯂꯤꯕ ꯑꯩ ꯅꯉꯣꯟꯗ ꯆꯔꯥ ꯍꯦꯟꯒꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯥꯅꯤꯡꯗꯕꯩꯅꯤ ꯉꯁꯥꯏꯗꯣ ꯑꯗꯨꯕꯨ ꯀꯣꯛ ꯉꯥꯎꯔꯤꯗꯣ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯍꯥꯟ ꯊꯛꯆꯤꯜꯂꯣ ꯑꯗꯨꯒꯅꯦ ꯉꯥꯛꯇꯪ ꯄꯣꯊꯥꯎ ꯑꯗꯨꯒ ꯆꯥꯛ ꯈꯤꯇꯪ ꯆꯥꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯣꯏ ꯑꯩ ꯊꯝꯃꯒꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯐꯔꯦ ꯗꯗꯥ ꯊꯝꯃꯒꯦꯀꯣ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯑꯅꯤꯜ ꯁ꯭ꯋꯤꯇꯤꯅ ꯀꯝꯗꯧꯔꯤ ꯑꯅꯤꯜꯅ ꯃꯥꯕꯨ ꯁꯦꯟꯅꯕꯤꯕ ꯆꯦꯛꯁꯤꯟꯕ ꯃꯑꯣꯡ ꯎꯔꯒ ꯅꯤꯡꯁꯤꯡꯕꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯂꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ ꯀꯩꯒꯤꯅꯣ ꯅꯨꯡꯗꯥꯡꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯅꯪ ꯐꯤꯚꯔ ꯇꯧꯋꯦ ꯍꯥꯏꯕꯗꯨꯗ ꯍꯤꯗꯥꯛ ꯂꯩꯔ ꯊꯤꯜꯂꯛꯄꯅꯦ ꯌꯥꯗ꯭ꯔꯕ ꯁꯤꯕꯣ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯁꯨ ꯅꯠꯇꯦ ꯏꯁꯥ ꯈꯤꯇꯪ ꯁꯥꯒꯠꯄꯁꯤꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦꯅꯦ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯁꯣꯛꯇꯨꯅ ꯌꯦꯡꯂꯤ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯒꯕꯨ ꯑꯩꯅ ꯊꯣꯔꯛꯏꯁꯦ ꯊꯣꯔꯛꯈꯤꯗ꯭ꯔꯥ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯁꯨꯅꯦ ꯅꯁꯥ ꯇꯦꯛꯈꯠꯅꯕ ꯊꯛꯄ ꯌꯥꯕ ꯈꯔꯁꯨ ꯌꯥꯎꯔꯛꯄꯅꯤ ꯑꯗꯨ ꯊꯛꯆꯤꯜꯂꯨꯀꯣ ꯆꯪꯉꯣ ꯌꯥꯔꯦ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯅꯦꯕ ꯆꯪꯉꯒꯦꯀꯣ ꯆꯪꯁꯤꯜꯂꯛꯑꯣ ꯑꯝꯇ
Mangang sanagi chimbal na nungsina magi laibagta thengbirei. Ay amuk chaloki ko. End of flashback. Anil sweetie da amuk call tori. Ko ngawe haido khara pharabo nangbo. Khara phara male. Chakdi charaba. Chadri chaning ba phaude. Chaning rasu khara chanabo to. Ay ngaktang pothagi hairaga phone thamu. Phare pothajaro. College halakpada Surmila Thazoi da changi. Lambi da luwang ga thingna duna thazana kawi. Luwang, nambu kadai chatluri no. Ini chawbiwe hotel dai tharoi thongba lairubani che thaza. Nang aina haibada wari sanarabo namanamduda. To mane aina haiba imanabido. Surmila bu masak tai. Amadu haifet ikaigam sa tauri. Mong hazadana laysariba samlang do. Kai hobagum makut na pangsim-simli. Luwang na. Che thaza hai kribani. Ado ma se handak mane yam nungsijaba nupi ama kaina kibai ngauduna lairimni. Kari haigadabano khangdrada. Ma si nupi bu yam hainadabe mo ongam tawi. Ado kaishu khalunada aina yana hotnage. Surmila mathanda khanjai. Masak asu phazaba. Yengbada nup amana lemliba. Asidabu mirai biramliba nupi nangi thamoida angakpani ko. Natragana aigi thamoi kaidanaba mapu mana silakliba thawinsin haibadura. Hazana ado phone number do piro. Tu amasi yengba ngamdreba. Surmila na thazada khozina sigli. Ayo ima hinjabi ngorba nangbo. Luwang Surmila gi matauda nokphet tawi aduga hairi. Je Surmila kaishu khatlunuda fazana loinau zohoi angam tana bayadabni mamukati yam phabani. Surmila nokphet tawna hairi. Luwang phone number piramudana mongon haikraba natro. Number pikregen hairamabni matam khra loinaro. Koinaba koinadaba haiduna noini gi wari niko. Ekhoigadi yaubirakanuko. Luwangi wahaiduda Surmila do haipet khautak chai. Wadi makha tarodre thazana hairi. Namanabado yauraga nongmatang koirusidana. Yaya duidi. Ado ekhoi exam loiraga tawrasi. Natrade ekhoi father na exam mayani na koibalangba mutawi na ngangkani. Luwang sumayum jangkri thazaga Surmila ga su thazawida jangi. Thaza aidi mangang sana se sum nungsiba hengalai. Masadi khangdana ithanda nungsijari se. Ithanda maisa lang haudorabra khangde tawrise. Adubudi mana yaba yadaba tamdana laisindong na edi. Nupi taw ngambi. Nangati na bra haibune ay sopem na ngakadori. Nagpagumba da hit nungsisandana nangama. Sibu ay ro. Love at first sight haiday ne. Yam chungkraba wani he. Mabu angang ni haidana maray bagta thet bro. Nungsirura di nungsire. Pamura di pamedana. Aurisi nguni. Ho phare hojikti number su leiramnina nang thokpa tawzaroko ai pothazarage. Nangi pa khonchen bada iwaga wari sana popa phangdre khoidi. Thazaga Surmila ga punna nokminai.